Kuki terrorist shing maru phangna muthatrabadi National Party amatta Manipur khongul tahandanaba Delhi de chttuna punna takshinminnasi haina RPI Athawale National Secretary Maheshwar Thounaojam na phongdorakli. Kaisam pata leiba mahaki mayum da pangthokpa pauki mifam amana wafam ase phongdokladuna Maheshwar na makhatana hai Article 355 chatnade haina nainabagi mahut Article ase chatna Mapan lamdagi changsilakpa chin Kuki sing ase Central Force na takthok triba karigino haibo wafam da hena mideng thamba matam ne ngasidagi numit kharani asida thokiba thaudok sing da Kuki khulai paiba singna micham sing tamthina halaba fawba Central Force na yengduna leiriba asigi marumda kari leibage haibadu punna thidokminaba change amaromda chin Kuki sing ase scheduled tribe list dagi lokthokpagi matangda state lengana recommendation piraknaba Tribal Affairs ke Union Minister na chepau tharakhiba adumak Laingak asigi mateng pangbane Article 342 gi makhada chin Kuki sing ase scheduled tribe list dagi lokthoknaba laingak na athuba matamda lokhatfam thokpa khongthang lokhat piu asuk luraba matam asida aikoi masel gi marakta amaga onsinaduna leibagi mahutta apunba khongjang ama tangsin minaba matam hele Kuki lalhau loop singa lainari ba su agreement handoknaba amade Kuki terrorist sing maru phangna muthatnaba lamdam asida leiriba political party khuding makki luchingba singna Delhi da chttuna takshin se Karigumba Center ki Maikai degi Peningai oiba khongthang loroktrabadi mapan ki political party khuding mak Manipur da changhandaba haiba fide punna lawminasi haina mangna phongdokhe Yam thuna akoigi chin Kuki dagi ST lokthoknaba recommend se thabiro su lokthoknaba gi se kana taksan biro aduga akoi lairiba political party pulap ki leaders ruling or opposition or laibidi ba punna mak haitare angtang pulap chatminarasi aduga hairasi karigumba sida akoina meeting henga changatraba akoi thuna akoigi article 355 se automatic chatna labne aduna central forces myam su lairabane makoina husipo achau action ama akoigi Kuki terrorist mapane changthala myam se for Manipur for India akoi action achau lakhol laktraba adu taragadi noi political party amta Manipur da changba yararoi habse pulap pun haimina raseba adu haidragadi ngatangi khanara akoi masin khanaraga aduna du hairi haraga akoi masin losenaraga manungda so akoi masin akoigi ka manungda room amada nairaga thambagi wari si to ase na myam da haijarin